नुंसीरबे इचलिनाउसिंग ngasi aikoina punna khangminnagdoriba asi Ramzan thada asmani kitab khudingmak thabirakhi haibagi matang tasengnamak asigumba matik magun leiraba tha asigi Quran pak hendok thoidokna mari leinai mayaki sihas asi man hanbiri Quran pak asisu lawhe mahfuz dagi ahan ba asman da tha asido mapung phana thabirakhi Masidagi chahi kungu humdoi changna darkargi matung inna ayat khara huzur sallallahu alaihi wasallam da thabi rakhi asid sunnattana Hazrat Ibrahim alaihi salam da sahi fasing tha asigi ahan banatraga ahum suba numitta bibikhi aduga Hazrat Daud alaihi salam da tha asigi tarani thoi natraga taragni pan banumitta Jabur fanghan bikhi aduga taruk nipan bada Hazrat Musa alaihi salam da Taurat tarani thoi natraga tarahum doi nipan bada Hazrat Isa alaihi salam da Injil fanghan bikhi masidagi aikoina khangle madudi tha asiga Allah gi lairik sing mari leinai maram asidagi ni tha asida Quran pak ki tilawat hek ngam liba makhai tauna na ba pautak bibiram liba aduga buzruk sing nasu asumna tauram liba asi Hazrat Jibril alaihi salam na chahi khudingi Ramzan thada Quran Sharif masa pumba aikhoigi Nabi sallallahu alaihi wasallam da tahan birami aduga hadis khardadi asumna takpiri madudi Huzur sallallahu alaihi wasallam nasu Quran asi tilawat taurammi amasung Hazrat Jibril alaihi salam nasu tarammi Hadis ani asibu punna lawraga alim singna takpiri Quran asibu amna solaga atop singna taba asigumba tilawat makhal asi mustahabni maramaduna Quran Sharif asi hak ngamliba makhai tilawat tawnaba hotnagadabani tilawat tawbadagi aremba matam sing adusu arembada manghalloidabani loinana Allah gi Rasul sallallahu alaihi wasallam na tha asida atopa thabak mari amasu hek ngamliba makhai taunanaba takpiramme makhoi sing adudi ahan bada kalima tayyiba ani subada istighfar ahum subada jannat fangnaba nizba amasung mari subada dozakh tagi hinghanbinaba haizaba marmaduna aremba matam sing asida thabak mari asi tawduna lengadabani asumna tawrabade huzur sallallahu alaihi wasallam gi sanaya thangsing ngakna chatpa oigani aduga dunya gi thabak inkhang suna chinda darut natraga kalima tayyiba tattana kaudana solabadi hayeng hasargi numitta hairuba yagani wana lenki punsi chinjak thibada adubu kaujkhide nong mata nahaki naming mathang da Allah gi Rasul sallallahu alaihi wasallam na tha asigi top magun khara takpiri madudi ahan bada Ramzan tha asi sabar gi thani maramasina roza henbagi awab kaya adu harauna khanggadabani kalen gi nungsa marakta roza dar singna theng nariba awab chei theng adu fongdoktuna teng tha nawoi tawroidabani aduga karigumbada sahari chahaudabagi awaba adusu fongdok loidabani aduga tarawi namaz da khara warabasu madubu harawna khanggadabani masibu Allah gi maikaidagi aikhoida pirakpa potlum amani haina khalloidabani asumna khanba tarabadi pangthokliba amal sing asigi sawab mangzarbani aikhoina dunya gi thabak sing gi damaktadi chaba thakpa awa nungai kaya thadoki adu oirabadi Allah na yabina nabagi damakta asigumba awaba sing asi khangbadi kari sunnatte tha asi minung sigi thani maru oina laira anang singbu nungsi bigadabani amasung amal oina pangthokgadabani madugi khudamdi iftar gi damak aikhoina pot tara langle
अदु ओइरबदि अखोइना लाइर अनंगसिंगी दमक चप मानना खाइदोक्तुना पीब ngamद्रबसु पोट अनि नत्रग मरीदी मखोइगी दमक सरुक तमगदबनी मरम अदुना अखोइ हेक ngamलिब मखै इफ्तार सहरी द लाइर अनंगसिंगी सरुक तमगदबनी सहाबी सिंह उम्मत की दमक मतौ तमजहुनब थबक ओइना तौरग उत्पीरम लई मरम अदुना अखोइना अफब थबक खुदिंग मक्त मखोइगी मतुंग इन्ननब होटनगदबनी सहाबा ये किराम सिंगी यामना ngakningai oiba masing thingamdaba thaudoksing अखोइगी मांगद थंबीरम लई मदुगी मनुंगदगी थौदोक अमखक्तंग पंजरी मदुदी हजरत अबू जहम रज़ियल्लाहु अन्हुन हाय यरमुक की लानफमद अइना अइगे चाचागी मचानुपा अदु थीनरमे अदुगे इसिंग खौरांगलमलग पिथक्ननब नत्रग करिगुंब अशोक अपनी यावरमलग मदु चामथोकननब इसिंग खाव अमसु पुरम्मी अशोक अपन मरक्त महाक असि तादुना लैब थेंगनरमे अइनि इसिंग खौरांगबरा हायना हंगबद इसिंग थकनिंगबगी इंगित तवरकलम्मे तांजा असिद मागी मनाक मक्तद तादुना लैरिब अशोकप अमगी अवाब खोंजेल ताबद महाकपु हाना पिथक्ननब अइगी बहायन इंगित तवरकलम्मे महाकी मनाक्त चंगसिनखिबद महाकसु इसिंग खौरांगले हाइब खंगले लोइनन अइनि इसिंग अदु मंगोंद पिथक्के तौब तांजा अदु मक्तद अतोप अहुम सुब नुपा अमनसु इसिंगी इसारा तौरकलम्मे अनि सुब नुपा अदुना इसिंग अदु थक्त्रिंगैद अहुम सुब नुपा अदुद पीननब इंगित तौरकलम्मे असुमन मागी मनाक यौसिनखिब मतमददी नुपा अदु मथ्वाई चुपखिरमले मरम अदुना अनि सुब नुपा अदुगी मनाकते इसिंग पिथक्ननब यौसिल्लक्प मतमददी महाकसु मथ्वाई चुपखिरमले असुमन अइगी बहाइगी मनाकत अमुक यौसिल्लक्पद महाकसु शहीद ओइखिरमले मसिनी अखोइगी इपा इपुसिंगना चेलमलेब कथोकपगे थौना मसागी इसिंग अदु मिंगोंद पिथोकलग मसागी मथ्वाई फाव कथोखी अल्लाहना मखोइबु याबीबो ओइसनु अमसुंग अखोइबुसु मखोइगी मतुंग इनबगी पांगल पीनबिसनु अतोप हदीस अमद लागे कनागुमन आराम खौरांगबा मीबु पीज पिथक तौवी सेना इन्नब लैतब मीबु सदहन इलहनबी अमसुंग मुसाफिर सिंगबु लैफम चाफम पीबी अदु ओइरबदी अल्लाह ताला न महाकबु कयामत की अवाबदगी कनबीगनी हुजूर सल्लल्लाहु अलैहि वसल्लम न इफ्तार तौहनबीबगी मतिक मगुन पनबीरी अतोप हदीस अमद असुमन ताकपीरी कनागुम्बन हलाल ओइब चिंजाकन रोजादार अमबु इफ्तार तौहनबीरबदी महाकिदमक रमजान की अहिंग सिंगद फरिश्ता सिंगन रहमत थुंगहनबी अदुगा लैलतुल कदर की अहिंगद हजरत जिब्रील अलैहि सलाम न महाकबु मुसाफा तौवे हजरत जिब्रील अलैहि सलाम न महाकबु मुसाफा तौबगी खुदमदी महाकी थमोय अदु थोथरकी लोइना नमित्तगी पी सिंथरकी रमजान थाबु सरुक अहुम थोकना खाइदोकलग अहानब सरुक असि रहमत की सरुकनी हाइबदी अल्लाह न मोमिन सिंगी मथक्त थौजाल हैथबी मसिगी तौबीमल उल्लिब मियोय सिंगी मथक्त थौजाल हैथबी मसिगी तौबीमल उल्लिब मियोय सिंगी दमक्तदी थौजाल असि हेनगत हनबी कुरान पाकता असुमना हाइबीरी नखोइना तौबीमल खंगलबदी अइना सोइदना हेना पीगनी अदुग रमजान थागी मयाई थंग सरुक असिद अहान सरुक हेनखिब रोजागी मही ओइना गुना कोकपीब हौवी अरोइब सरुक असिना जहनमदगी कनबीबगी सरुकनी नुंगसिरबे चिलिनावसिंग ngasigiди asi fawbutang khangminarasi mathanggi video amada thabak suriba miyoisingbu komthok hanbibagi matang khangminasi Allah amasung mahaki nungsib rasul sallallahu alaihi wasallam gi apambada punsi yasilena ba kanna hotnaminasi